ꯆꯥꯛꯇꯣꯛꯂꯗꯨꯅ ꯅꯅꯥꯎꯕ ꯔꯤꯁꯤꯒꯤ ꯐꯥꯏꯒꯟꯗ ꯃꯨꯟ ꯈꯥꯡꯂꯤ. ꯔꯤꯁꯤꯅ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜꯗꯨꯗ ꯉꯥꯊꯗꯨꯅ ꯑꯅꯤ ꯑꯗꯨ ꯇꯤꯚꯤ ꯌꯦꯡꯂꯤ. ꯔꯤꯁꯤ ꯃꯃꯤꯠꯀꯗꯣ ꯀꯨꯞꯇꯈꯩ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯃꯤꯠꯀꯗꯣ ꯆꯣꯏꯊꯣꯛꯇꯒꯩ ꯇꯤꯚꯤ ꯑꯗꯨꯗ ꯌꯦꯡꯂꯤ. ꯅꯅꯥꯎꯕꯅ "ꯑꯁ ꯇꯥꯃꯣ, ꯅꯪ ꯐꯤꯂꯝꯁꯦ ꯃꯤꯠ ꯂꯩꯇꯦꯕ. ꯒꯥꯏꯅꯕ ꯅꯠꯇꯕ ꯑꯣꯏꯅ ꯊꯥꯔꯛꯑꯣ." ꯔꯤꯁꯤ ꯇꯤꯚꯤ ꯌꯦꯡꯅ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯍꯥꯏꯔꯛꯏ. "ꯅꯨꯄꯥꯗꯤ ꯐꯨꯒꯥꯏꯅꯕ, ꯀꯥꯞꯊꯠꯅꯕ ꯑꯁꯤꯒꯨꯝꯕ ꯌꯦꯡꯗꯧꯅꯤ." ꯅꯅꯥꯎꯕꯅ "ꯑꯗꯨꯗꯤ ꯅꯪ ꯌꯦꯡꯍꯧꯔꯣ, ꯑꯩ ꯇꯨꯝꯖꯔꯦ. ꯒꯨꯗ ꯅꯥꯏꯠ." ꯅꯅꯥꯎꯕ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈ꯭ꯔꯦ. "ꯐꯤꯂꯝꯁꯦ ꯌꯦꯡꯉꯣ, ꯌꯥꯝꯅ ꯐꯖꯩꯌꯦ ꯇꯨ. ꯍꯦꯔꯣꯁꯤ ꯁꯤꯗꯧꯔꯦ ꯍꯥꯏꯕ, ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯦ." ꯔꯤꯁꯤ ꯋꯥ ꯉꯥꯡꯅ ꯅꯅꯥꯎꯕꯗ ꯌꯦꯡꯂꯛꯄꯗ ꯅꯅꯥꯎꯕꯗꯤ ꯍꯤꯗꯥꯛ ꯆꯥꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯔꯤꯁꯤꯅ "ꯃꯁꯤ ꯑꯉꯥꯡꯁꯦ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤꯅꯦ." ꯔꯤꯁꯤ ꯇꯞꯅ ꯍꯧꯒꯠꯂꯛꯑꯒ ꯀꯥꯡꯈꯜꯒꯗꯨ ꯈꯟꯖꯤꯜꯂꯤ. ꯑꯗꯨꯒ ꯅꯅꯥꯎꯕꯒꯤ ꯃꯅꯥꯀꯟꯗ ꯇꯞꯅ ꯍꯤꯊꯔꯛꯏ. ꯔꯤꯁꯤ ꯌꯥꯝꯅ ꯇꯞꯅ ꯅꯅꯥꯎꯕꯒꯤ ꯃꯀꯣꯛꯇꯨ ꯊꯥꯡꯒꯠꯂꯒ ꯔꯤꯁꯤꯒꯤ ꯄꯥꯝꯕꯣꯝ ꯃꯊꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯊꯥꯡꯒꯠꯂꯤ. ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯅꯥꯎꯕꯗ ꯃꯃꯤꯠ ꯀꯨꯞꯇ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ. ꯇꯟꯖꯥꯗꯨꯗ ꯅꯅꯥꯎꯕꯅ ꯃꯤꯠꯀ ꯄꯥꯡꯊꯣꯔꯛꯑꯗꯤ ꯑꯅꯤꯃꯛ ꯑꯃꯅ ꯑꯃꯕꯨ ꯈꯪꯅꯒꯗꯕ ꯃꯑꯣꯡꯅꯤ. ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯃꯃꯤꯠꯇꯨ ꯀꯨꯞꯇꯅ ꯌꯦꯡꯉꯤ. ꯔꯤꯁꯤꯅ "ꯑꯣ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ. ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ." ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. "ꯑꯩꯅ ꯂꯩꯔꯤꯡꯈꯩ ꯅꯪꯕꯨ ꯁꯦꯡꯕꯅꯤ. ꯅꯣꯏ ꯃꯤ ꯑꯣꯏꯗ꯭ꯔꯤꯐꯥꯎ ꯑꯩ ꯅꯆꯤꯟ ꯅꯅꯥꯎꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯩꯅ ꯂꯩꯔꯤꯡꯈꯩ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ." ꯔꯤꯁꯤ ꯇꯨꯝꯂꯤꯕ ꯅꯅꯥꯎꯕꯗ ꯁꯨꯝ ꯌꯦꯡꯂꯝꯕꯗꯩ ꯃꯇꯣꯝꯇ ꯑꯃꯨꯛ ꯃꯈꯨꯜ ꯊꯣꯛꯅ ꯅꯣꯛꯂꯛꯏ. "ꯑꯩꯅ ꯉꯥꯡꯂꯤꯁꯦ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯒ ꯂꯩꯔꯤꯅꯤ. ꯃꯅꯥꯇꯣꯟ ꯃꯆꯥꯁꯦ ꯁꯤꯛꯇꯠꯅꯤꯡꯕꯅ ꯃꯆꯤꯟ ꯃꯆꯥꯁꯤꯒ ꯑꯩꯅ ꯑꯍꯥꯟꯕ ꯒꯥꯔꯤꯅ ꯊꯣꯡꯒꯦ ꯇꯧꯕꯗꯥꯏ." ꯇꯨꯝꯂꯤꯕ ꯅꯅꯥꯎꯕꯒꯤ ꯃꯆꯤꯟꯗ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯆꯤꯟ ꯑꯗꯨ ꯅꯨꯡꯁꯤꯅ ꯁꯤꯛꯂꯒ "ꯁꯤꯒꯤ ꯃꯆꯤꯟ ꯃꯆꯥꯁꯤꯅꯅꯤꯀꯣ ꯃꯇꯣꯝꯇ ꯇꯨꯁꯤꯜꯂꯒ ꯇꯦꯅꯋꯥꯒꯨꯝ ꯄꯦꯠ ꯄꯦꯠ ꯉꯥꯡꯂꯛꯈꯤꯕꯗꯣ." ꯔꯤꯁꯤ ꯑꯃꯨꯛ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯔꯤꯁꯤ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯑꯗꯨꯒ ꯑꯃꯨꯛ ꯍꯣꯇꯦꯜꯗꯒ ꯑꯩꯅ ꯃꯀꯣꯛ ꯃꯆꯥꯁꯤꯗ ꯑꯃꯨꯛ ꯊꯦꯡꯖꯤꯟꯕꯤꯔꯒ ꯑꯩꯅ ꯐꯨꯒꯦ ꯇꯧꯕꯗ ꯄꯦꯔꯨꯝꯒ ꯇꯧꯔꯒ ꯀꯣꯏꯔꯥꯎꯅꯕ ꯃꯤꯠ ꯑꯅꯤꯁꯤꯅ ꯍꯟꯅ ꯌꯦꯡꯂꯒ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯖꯤꯜꯂꯒ ꯇꯨꯒꯦ ꯇꯧꯕꯗꯣ." ꯔꯤꯁꯤ ꯑꯃꯨꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯑꯒ "ꯏꯁꯣꯔꯁꯤꯅ ꯊꯦꯡꯅ ꯇꯝꯂꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯅꯪꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯝꯕꯣꯝꯗ ꯃꯣꯡꯈꯥꯡꯅꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯅꯪꯉꯣꯟꯗꯗꯤ ꯁꯔꯪ ꯃꯅꯨꯡꯗ ꯂꯩꯕ ꯅꯨꯡꯁꯥꯒ ꯆꯞ ꯃꯥꯟꯅꯔꯦ. ꯑꯩꯅ ꯈꯪꯂꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯅꯛꯁꯤꯟꯅꯕ ꯌꯥꯔꯛꯇ꯭ꯔꯕ ꯔꯤꯁꯤꯒꯤ ꯄꯨꯟꯁꯤꯅꯤ. ꯉꯁꯤꯗꯤ ꯅꯪꯒꯤ ꯀꯔꯤ ꯃꯌꯥꯏꯅꯅꯣ ꯅꯐꯝꯗꯗꯤ ꯍꯩꯅꯕ ꯍꯪꯒꯣꯏꯕ ꯐꯥꯎꯔꯨꯗ꯭ꯔꯦ. ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯥꯎꯔꯣ ꯅꯠꯇ꯭ꯔꯒ ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ?" ꯑꯁꯤ ꯋꯥꯗꯨ ꯃꯇꯣꯝꯇ ꯍꯥꯏꯔꯒ ꯌꯦꯡꯂꯤꯕ ꯅꯅꯥꯎꯕꯒꯤ ꯃꯆꯤꯟꯕꯥꯜ ꯃꯌꯥꯗ ꯔꯤꯁꯤꯁꯨ ꯇꯞꯅ ꯅꯛꯁꯤꯜꯂꯤ. ꯑꯁꯨꯝꯅ ꯅꯛꯁꯤꯜꯂꯛꯄꯗ ꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯊꯦꯡꯅꯒꯦ ꯇꯧꯕꯒ ꯔꯤꯁꯤꯁꯨ ꯅꯛꯁꯤꯜꯂꯝꯕꯗꯨ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯤ. ꯑꯗꯨꯒ ꯅꯅꯥꯎꯕꯒꯤ ꯇꯨꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯅꯅꯥꯎꯕꯒꯤ ꯃꯈꯥꯖꯥꯏꯗ ꯅꯨꯡꯁꯤꯅ ꯄꯄꯤ ꯇꯧꯁꯤꯜꯂꯤ. ꯇꯨꯝꯂꯤꯕ ꯅꯅꯥꯎꯕꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ "ꯅꯪꯁꯦ ꯑꯩꯒꯤ ꯀꯅꯥꯅꯣ?" ꯔꯤꯁꯤ ꯅꯅꯥꯎꯕꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯅꯅꯥꯎꯕꯒꯤ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯒ ꯔꯤꯁꯤꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯤ. ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯅꯅꯥꯎꯕꯁꯨ ꯍꯧꯒꯠꯄ ꯀꯥꯡꯈꯠꯄ ꯆꯠꯄ ꯐꯖꯅ ꯉꯝꯃꯤ. ꯔꯤꯁꯤꯁꯨ ꯊꯕꯛ ꯁꯨꯇꯤ ꯊꯥ ꯑꯃꯒ ꯁꯥꯡꯊꯅ ꯂꯧꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯏ. ꯔꯤꯁꯤ ꯅꯅꯥꯎꯕ ꯇꯤꯚꯤ ꯌꯦꯡꯂꯤ.
ꯗꯥꯃꯦꯟ ꯔꯤꯁꯤꯒꯤ ꯀꯥꯗ ꯆꯪꯉꯛꯏ꯫ ꯏꯕꯨꯡꯉꯣ, ꯊꯦꯡꯉꯦꯅꯦ. ꯏꯄꯥꯁꯦ ꯊꯕꯛ ꯑꯃꯨꯛ ꯆꯠꯅꯤ. ꯗꯨꯀꯥꯟ ꯑꯃꯨꯛ ꯌꯦꯡꯁꯤꯟꯅꯤ. ꯏꯄꯥ ꯌꯥꯝꯅ ꯋꯥꯔꯦ. ꯔꯤꯁꯤꯅ, ꯕꯥ, ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯗꯥꯃꯦꯟꯅ, ꯍꯧꯒꯠꯂꯣꯅꯦ. ꯅꯅꯥꯎꯒꯤ ꯁ꯭ꯀꯨꯜꯒꯤ ꯃꯤꯡ ꯆꯟꯕ ꯆꯠꯄꯗꯣ ꯑꯗꯨꯒꯤ ꯆꯦ ꯆꯥꯡꯗꯣ ꯅꯃꯥꯗ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯕꯅꯤꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗꯩ ꯔꯤꯁꯤꯒꯤ ꯕꯣꯂꯦꯠ ꯑꯗꯨ ꯊꯧꯈꯤꯗ꯭ꯔꯤ꯫ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯅꯅꯥꯎꯕꯅ ꯃꯥꯡꯗ ꯐꯝꯂꯤ꯫ ꯑꯗꯨꯒ ꯔꯤꯁꯤꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯅꯅꯥꯎꯕꯅ ꯇꯝꯒꯗꯕ ꯁ꯭ꯀꯨꯜ ꯑꯗꯨ ꯇꯝꯅ ꯃꯤꯡ ꯆꯟꯕ ꯂꯥꯛꯏ꯫ ꯑꯊꯣꯏ ꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯄꯥ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯔꯤꯁꯤꯗꯤ ꯑꯊꯣꯏꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯔꯤ꯫ ꯔꯤꯁꯤꯅ, ꯍꯦ, ꯑꯁꯤꯗ ꯍꯨꯏ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯦꯅ ꯇꯧꯔꯤꯁꯤꯅꯦ꯫ ꯅꯅꯥꯎꯕꯅ, ꯍꯣꯔꯣꯟ ꯈꯣꯡꯖꯜꯂꯣ ꯇꯥꯃꯣ꯫ ꯔꯤꯁꯤꯅ, ꯍꯣꯔꯣꯟ ꯈꯣꯡꯕꯗ ꯆꯤꯛꯀꯗꯕ ꯍꯨꯏ ꯅꯠꯇꯦꯅꯦ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯗꯣ ꯄꯥꯛ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯑꯅꯤꯗꯨꯁꯨ ꯂꯥꯛꯏ꯫ ꯔꯤꯁꯤꯗꯤ ꯑꯊꯣꯏꯕꯨ ꯎꯅꯤ ꯈꯟꯕꯗ ꯃꯁꯥꯗꯣ ꯍꯥꯀꯠꯆꯔꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯑꯊꯣꯏꯒ ꯔꯤꯁꯤꯒ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯔꯤꯁꯤꯅ ꯑꯊꯣꯏꯕꯨ ꯎꯕꯗ ꯍꯩꯅꯗꯕ ꯐꯥꯎꯔꯤꯕ? ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯤ꯫ ꯔꯤꯁꯤꯒ ꯅꯅꯥꯎꯕꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯔꯤꯁꯤꯗꯤ ꯑꯊꯣꯏꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯀꯥꯎꯔꯛꯇ꯭ꯔꯗꯤ ꯐꯅꯤ ꯈꯜꯂꯤ꯫ ꯃꯇꯥꯡꯗꯨꯗ, ꯏꯇꯥꯎ, ꯀꯥꯏꯗꯅꯣ? ꯀꯩ ꯂꯩꯒꯦ? ꯔꯤꯁꯤꯒ ꯅꯅꯥꯎꯕꯒ ꯋꯥꯔꯤ ꯁꯥꯟꯅꯅ ꯆꯠꯂꯝꯕꯗꯨ ꯑꯊꯣꯏꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯒ ꯃꯉꯛ ꯑꯣꯟꯊꯣꯔꯛꯄꯒ ꯅꯅꯥꯎꯕꯅ, ꯍꯥꯏ, ꯗꯥ ꯑꯊꯣꯏ! ꯅꯅꯥꯎꯕ ꯑꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯑꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ, ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯗꯥ ꯑꯊꯣꯏ? ꯑꯊꯣꯏꯅ, ꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯅꯥꯎꯄꯥ ꯊꯣꯛꯄ ꯑꯃ ꯇꯝꯃꯦ, ꯑꯗꯨꯒꯤ ꯁ꯭ꯀꯨꯜ ꯊꯤꯜꯂꯛꯑꯝꯕꯅꯦ꯫ ꯅꯅꯥꯎꯕꯅ, ꯑꯦꯍꯦ, ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯩꯁꯨ ꯁꯤꯗ ꯇꯝꯗꯣꯏꯅꯦ, ꯑꯗꯨꯒꯤ ꯕꯕꯥꯅ ꯇꯥꯃꯣꯒ ꯃꯤꯡ ꯆꯜꯂꯨꯆꯣꯅ ꯊꯥꯔꯛꯄꯅꯦ꯫ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯔꯤꯁꯤꯗꯤ ꯅꯅꯥꯎꯕꯕꯨ ꯐꯨꯅꯤꯡꯕ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯊꯣꯏꯒꯤ ꯃꯃꯥꯡꯗꯗꯤ ꯀꯔꯤꯝꯇ ꯑꯁꯥꯎꯕ ꯎꯠꯂꯝꯗꯦ꯫ ꯔꯤꯁꯤꯅ ꯑꯅꯤꯗꯨꯒꯤ ꯋꯥ ꯑꯗꯨ ꯃꯔꯛ ꯊꯠꯅ, ꯔꯤꯁꯤꯅ, ꯏꯇꯥꯎ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯒꯦꯔꯥ? ꯌꯨꯝꯗ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯏ, ꯑꯉꯥꯡꯒꯤ ꯑꯦꯗꯃꯤꯁꯟ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦꯀꯣ꯫ ꯅꯅꯥꯎꯕ, ꯗꯥ ꯑꯊꯣꯏ, ꯅꯪꯁꯨ ꯆꯪꯉꯨꯁꯦ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯑꯒ ꯄꯩꯅ ꯌꯦꯡꯉꯛꯏ꯫ ꯅꯅꯥꯎꯕꯒꯤ ꯃꯃꯤꯠꯇꯨ ꯔꯤꯁꯤꯗ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯃꯁꯥꯗꯨꯅ ꯑꯊꯣꯏꯒꯤ ꯅꯥꯀꯟꯗ ꯈꯤꯇꯪ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ, ꯑꯩꯈꯣꯏ ꯀꯪꯁꯥꯁꯦ ꯊꯦꯡꯉ ꯃꯥꯜꯂꯦ, ꯁꯥꯎꯔꯤꯁꯦ ꯌꯦꯡꯉꯨ, ꯃꯃꯤꯠꯁꯦ ꯄꯩꯅ ꯌꯦꯡꯉꯛꯑꯦ꯫ ꯍꯣꯔꯦꯟ ꯃꯦꯁꯦꯖ ꯊꯥꯔꯛꯀꯦꯀꯣ꯫ ꯅꯅꯥꯎꯕꯗꯤ ꯏꯆꯝ ꯆꯝꯅ ꯔꯤꯁꯤꯕꯨ ꯃꯌꯥꯝꯕ ꯑꯃꯅꯤ, ꯑꯗꯨꯒ ꯑꯊꯣꯏꯕꯨꯁꯨ ꯀꯅꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯋꯥꯍꯩ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯊꯣꯏ ꯅꯅꯥꯎꯕꯒꯤ ꯀꯪꯁꯥ ꯍꯥꯏꯕꯗꯨꯗ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯔꯤꯁꯤꯗꯤ ꯅꯅꯥꯎꯕꯒ ꯑꯊꯣꯏꯒ ꯃꯥꯟꯅꯔꯒ ꯏꯀꯥꯏꯕ ꯄꯤ ꯈꯟꯗꯨꯅ ꯃꯁꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯀꯜꯂꯛꯄ ꯐꯥꯎꯗ꯭ꯔꯕ, ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇ꯭ꯔꯕ, ꯃꯤꯅ ꯐꯠꯇꯕ ꯇꯧꯔꯁꯨ ꯐꯠꯇꯅ ꯈꯟꯕ ꯔꯤꯁꯤ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ, ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯔꯤꯁꯤ ꯉꯁꯤꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯨꯝꯅ ꯃꯤꯡꯆꯟꯕ ꯂꯣꯏꯔꯒ ꯍꯜꯂꯛꯏ꯫ ꯔꯤꯁꯤ ꯋꯥꯁꯨ ꯉꯥꯡꯗꯦ, ꯊꯧꯐꯝ ꯊꯣꯛꯄ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯝ ꯊꯧꯔꯤ꯫ ꯅꯅꯥꯎꯕꯁꯨ ꯋꯥꯈꯜꯗ ꯃꯇꯣꯝꯇ ꯈꯜꯂꯤ, ꯁꯤ ꯃꯤꯁꯦ ꯃꯌꯥꯅꯒꯤ ꯍꯧꯅꯕꯤ ꯃꯀꯣꯛ ꯆꯥꯛꯄꯗꯣ ꯃꯍꯧꯔ ꯃꯥꯜꯂꯦ꯫ ꯔꯤꯁꯤꯁꯨ ꯑꯃꯨꯛ ꯁꯣꯝꯗ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯑꯩ ꯑꯃ ꯌꯥꯎꯔꯤ ꯀꯥꯏꯁꯦ ꯀꯩꯝꯇ ꯎꯁꯤꯠꯇꯦꯕ, ꯃꯥꯒꯤ ꯑꯊꯣꯏꯗꯨꯅ ꯑꯩꯉꯣꯟꯗꯤ ꯀꯔꯤ ꯍꯦꯜꯂꯗꯅ? ꯒꯥꯔꯤꯁꯦ ꯂꯃꯥꯡꯁꯤꯗ ꯈꯥꯝꯃꯒ ꯑꯩꯅꯅꯦ ꯁꯥꯎꯔꯛꯇꯅ ꯀꯣꯛ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯖꯤꯜꯂꯗꯤ ꯉꯁꯤꯀꯣ꯫ ꯅꯅꯥꯎꯕꯁꯨ, ꯃꯥꯒꯤꯁꯦ ꯉꯁꯥꯏꯗ ꯑꯊꯣꯏꯒ ꯀꯧꯅꯕꯗꯨꯗ ꯁꯥꯎꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯃꯤ ꯑꯩꯒꯤ ꯊꯋꯥꯏꯅ ꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯀꯧꯔꯣꯏꯗꯣꯏꯅꯣ? ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯄꯒꯤ, ꯃꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕꯩ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯎꯔꯒ ꯀꯜꯂꯩꯔ ꯈꯪꯗꯦꯅꯦ꯫ ꯑꯅꯤꯗꯨꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯅꯗ ꯅꯅꯥꯎꯕꯁꯨ, ꯋꯥ ꯑꯃꯇꯒ ꯉꯥꯡꯗꯦꯅꯦꯁꯦ ꯍꯅꯨꯕꯁꯦ, ꯏꯌꯥꯝꯕꯒꯨꯝꯕꯅꯤ ꯈꯜꯂꯒ ꯊꯥꯕꯤꯔꯕꯅꯤ꯫ ꯔꯤꯁꯤꯅ, ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯃꯤ ꯁꯥꯎꯔꯤꯁꯦ ꯊꯦꯝꯒꯦꯀ ꯈꯟꯗꯦꯕ, ꯑꯉꯥꯡ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯈꯪꯅꯤꯕ ꯅꯪ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯕꯨ ꯂꯛꯅꯒꯦ ꯈꯜꯂꯤ꯫ ꯔꯤꯁꯤ ꯒꯥꯔꯤ ꯑꯗꯣ ꯆꯥꯡ ꯑꯃꯗ ꯊꯧꯔꯝꯕꯗꯩ
ꯍꯦꯟꯅ ꯀꯟꯅ ꯊꯧꯔꯛꯏ꯫ ꯅꯅꯥꯎꯕꯅ "ꯏꯃꯥ, ꯇꯥꯃꯣ, ꯇꯞꯅ ꯊꯧ, ꯁꯦ, ꯇꯞꯅ ꯊꯧ"꯫ ꯔꯦꯁꯤ ꯅꯅꯥꯎꯕꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯈꯩ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯀꯟꯅ ꯊꯧꯏ꯫ ꯅꯅꯥꯎꯕ ꯌꯥꯝ ꯄꯥꯈꯠꯅ "ꯇꯥꯃꯣ, ꯇꯞꯅ ꯊꯧ ꯍꯥꯏꯕꯗꯤ, ꯑꯁ, ꯇꯥꯃꯣ, ꯑꯩ ꯀꯣꯛꯁꯦ ꯉꯥꯎꯏ, ꯀꯩꯅꯣꯝꯃ ꯇꯧꯔꯤ, ꯇꯞꯅ ꯊꯧꯑꯣ"꯫ ꯒꯥꯔꯤꯗ ꯌꯥꯜꯂꯝꯕ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯤꯁꯤꯒꯤ ꯂꯦꯡꯕꯥꯟꯗ ꯅꯅꯥꯎꯕꯒꯤ ꯃꯀꯣꯛꯇꯨ ꯇꯨꯊꯔꯛꯏ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯌꯦꯡꯂꯨꯕꯗ ꯅꯅꯥꯎꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯐꯗ꯭ꯔꯥꯛ ꯇꯥꯔꯛꯏ꯫ ꯔꯤꯁꯤ ꯒꯥꯔꯤ ꯑꯗꯨ ꯇꯞꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯃꯅꯨꯡꯗꯩ ꯏꯁꯤꯡ ꯕꯣꯇꯜ ꯑꯃꯒ ꯔꯨꯃꯥꯜ ꯑꯃꯒꯅ ꯃꯀꯣꯛꯇꯨꯗ ꯆꯣꯠꯍꯜꯂꯤ꯫ ꯔꯤꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯅꯅꯥꯎꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯈꯠꯄꯅ ꯃꯄꯤ ꯇꯥꯕꯁꯨ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯕ ꯅꯅꯥꯎꯕ ꯃꯁꯥ ꯑꯗꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯔꯤꯁꯤ ꯅꯅꯥꯎꯕꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯑꯗꯨꯗ ꯅꯅꯥꯎꯕꯗ ꯄꯥꯈꯠꯂꯨꯕꯒꯤ ꯑꯋꯥꯕ ꯑꯗꯨꯒ ꯄꯨꯂꯞ ꯄꯨꯟꯅ ꯀꯞꯂꯒ ꯀꯣꯟꯁꯤꯜꯂꯤ꯫ "ꯅꯅꯥꯎ, ꯑꯩ ꯂꯥꯜꯂꯦ, ꯅꯅꯥꯎꯕ, ꯑꯩ ꯂꯥꯜꯂꯦ"꯫ ꯔꯤꯁꯤ ꯅꯅꯥꯎꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯅꯪ ꯒ꯭ꯌꯥꯟ ꯐꯖꯅ ꯇꯥꯔꯕꯣ"꯫ ꯅꯅꯥꯎꯕꯅ ꯔꯤꯁꯤꯅ "ꯂꯥꯎ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯁꯦ"꯫ ꯅꯅꯥꯎꯕꯅ "ꯇꯥꯃꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕ"꯫ ꯔꯤꯁꯤꯅ "ꯇꯥꯃꯣꯗꯤ ꯌꯥꯝ ꯄꯥꯈꯠꯂꯨꯔꯦꯅꯦ"꯫ ꯔꯤꯁꯤ ꯄꯥꯈꯠꯅ ꯇꯥꯔꯛꯏꯕ ꯃꯄꯤ ꯑꯗꯨ ꯅꯅꯥꯎꯕꯅ ꯇꯩꯊꯣꯛꯄꯤ꯫ ꯑꯗꯨꯒ ꯔꯤꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯅꯥꯎꯕꯅ "ꯇꯥꯃꯣ, ꯑꯩ ꯑꯁꯦꯡꯕꯩ ꯅꯨꯡꯁꯤꯕ꯭ꯔꯥ"꯫ ꯔꯤꯁꯤ ꯅꯅꯥꯎꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯗꯨ ꯇꯔꯪ ꯆꯠꯂꯤ꯫ ꯑꯗꯨꯒ "ꯑꯁ, ꯀꯔꯣꯝꯗꯩ ꯅꯥꯟꯊꯣꯛꯈꯤꯕ ꯋꯥꯍꯩꯅꯣ, ꯑꯩꯅ ꯅꯨꯡꯁꯤꯀ ꯍꯥꯏꯔꯨꯁꯤꯅ"꯫ ꯔꯤꯁꯤ ꯃꯀꯣꯛ ꯑꯗꯨ ꯈꯣꯔꯣ ꯈꯣꯠꯂꯤ꯫ ꯑꯗꯨꯒ "ꯅꯨꯡꯁꯤꯌꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ"꯫ ꯅꯅꯥꯎꯕ ꯔꯤꯁꯤꯅ ꯁꯨꯔꯒ ꯆꯤꯡꯂꯒ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯨꯍꯥꯏꯗꯨꯗ ꯃꯃꯤꯠꯀꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯅꯅꯥꯎꯕꯅ "ꯀꯌꯥꯝ ꯅꯨꯡꯁꯤꯔꯤꯕ"꯫ ꯅꯅꯥꯎꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯔꯤꯁꯤꯁꯨ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯑꯒ ꯅꯅꯥꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠ ꯑꯗꯨ ꯐꯥꯛꯗꯣꯛꯑꯒ "ꯁ꯭ꯋꯥꯏꯃꯨꯛ ꯅꯨꯡꯁꯤ"꯫ ꯔꯤꯁꯤꯁꯨ ꯅꯅꯥꯎꯕꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯅꯩ꯫ ꯑꯗꯨꯒ ꯑꯃꯨꯛꯇꯪꯗ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯅꯥꯎꯕ ꯅꯣꯛꯁꯨ ꯅꯣꯛꯏ, ꯍꯔꯥꯎꯕꯒꯤ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯔꯤꯁꯤꯒꯤ ꯃꯊꯥꯅꯨꯡꯗ ꯀꯣꯜꯂꯒ "ꯑꯩꯁꯨ ꯇꯥꯃꯣꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ"꯫